President rule na Manipur gi law and order ngak pangamdre moral ground da Union Home Minister Amit Shah fam thadoklo hairoi dobugi maram leite haina Federation of Haomee gi maikai digi thamlakli Imphal East ki Kabo Laikai de Laiba Federation asigi office ta Paumi Singa unabada Federation asigi President Sapamcha Jadumanina chahi asigi February taraga humdoi dege thamlakhiba President rule na state asigi law and order mapung fana ngak pangamdre National Highway sing the free movement laihan bangamdre Home Minister Sahana March nipan dagi free movement yahalagani haina lauthokhi boafam fail oide India laingang na hauzik fauba suspension of operation handokpagi wafam ushinadana leide Tampaktagi khulai kaya khongat pamadi surrender tawhalaga cookie singna khulai thadok loi haina phongna hairakpada action laukhat bangamdriba karigino haina Union Home Minister gi mafam da wahang tawrakli President rule gi law and order asi tampak khaktada chalai de haina pen da boafam Jadumani na thamladuna illegal immigrant poppy plantation amadi drug ki issue sing asi nathairaga state asi da peace and normalcy purakpa yaroi state asi da laidiba mitop sing khandok tringai PR manungda delimitation taunabagi wafam lagliba si Haomee singbu muthatnabagi thabak chatharakpani masima cookie singi aronba game plan bu India laingak na thabak to on thorakpani haina yaningdaba phongdorakle Mapandagi thomjaliba mitop singna ngasi cookie singna kamkokpida Sasampurda mafam kaya da mioi lising kaya hengalaktana population sida delusion ama toroiba posi masi hana yengdana hana detect tawdana khoigi foreigner sing kayam lei kayamna border list yaw ga habadu yengdana delimitation tawwa habase Manipur gi Haomee sing muthananabagi achobo thorang amani haidana longni adara masigi policy se masi ngasi India gamena Manipur gi miamda maruina Haomee sing da sathare ba tongan makhangi policy gi manungda sanba pot amani haidana khoi hairu da bagum madam leite